Hi viewers, mayam bu amukana aigi YouTube channel nataram nokjabaglo ni kongno kurumjari mayam ngakpigani sei matam kuina thagat pangam khidre warobiroi dunga se na sakjaga doribe sei asi aigi chal makhangna khanbirakpani chala dugi mamingdi Lebia mahana khanbirakpai sei ni soi kiblan kibiya robasu yengbiri bu khudimang na ngakpigani thagat jari saktamdo pairel thagi luhongba chatlandai gi matamdo mera thagi sanarai yengbara onthokna ningthi jaida o nanna kewa saktamdo pairel thagi luhongba chatlamdai gi matamdo mera thagi sanarai yengbada onthokna ningthi jaira hakjangda apaba phi khwangdana thambal leikho maitai phi gi phijilni diwani tagi mairi parengum ningthi jai hakjangda apaba phi khwangdana thambal leikho maitai phi gi phijilni diwani tagi mairi parengum ningthi jai onthokna supak jaida onthokna suchunaira nungsibi nangi mai thongdo onthokna supak jaida onthokna suchunaira nungsibi nangi mai thongdo yengbada onthokna ningthi jaida o nanna kena thoklakpado pairel thagi lohongba chatlamdai gi matamdo mera thagi sanarai yengbada onthokna ningthi jaida aigi yamba keyboard paibiriba arun gi damaktasu mayamna subscribe tawbiramo Mita kajal nada nain ngagdanalik tangang bichin balni natondana chandan kok thagdanin thira bisambul Mita kajal nada nain ngagdanalik tangang bichin balni natondana chandan
dan cuộc thật ta ninh thi ra bị sambul lagi tak khelai na chom duna amuka hena ning thi jare amuka hena ning thi jare nungsibi nangi mai thong duda nungsibi nangi mai thong duda yeng bada ôn thốt na ning thi dây da ô nang na kewa sam dam do phai rel thagi lohomba chat lam tai gi matam do mera thagi sana rei gum yeng bada ôn thốt na ning thi dây da ô nang na kewa sam dam do phai rel thagi lohomba chat lam dai gi matam do mera thagi shana rei gum ying bara on thok na